ahanba maruiba paukra oina thadau convention 2024 na thadau furup kuki gi manung sanba furup nati haina warep lokre tentakna mem na thamjaram gi kuki masagi top cultural identity leibnati haukiba october amadagi hauduna thadau community international amadi thadau student association sinduna assam ki guwahati da furup asigi leba asidagi natana india gi wangmadagi tuan ba thadau leaders amadi delegate kaya yauna pangthokiba thadau convention 2024 solution krai haidiba thadau community international amadi thadau student association sinduna pangthokiba thadau convention 2024 gi ahanba numita ten kiba miyamna thadau haidiba furup asi masagi identity leijaba furup amani haidiba furup asi kuki gi manung sanma furup amanati haina convention adu warep lokrai Atau patenda ko pom na kusuman pi de bagi mayog pung kuntra ka taruk ki ban tau ka dori. Tamenong district ki Tauksem subdivision na pekaliba Jal Jeevan Mission project ki engage topi ki ba sen mission gi pifam tong kusuman pi thok piu haina Manipur lengak ta member na pisin kraba su thabak to ontok pirak ta badagi mayog ta lak diba November tarik ke yuk pung taruk gi hauduna mathangi na me October ni pan gi nungthil pung taruk phawba pung kuntra ka taruk ki Tauksem subdivision ki area sil CLE पर नेशनल हाईवे कुंथ्रा गत्रे बन कौरगर है ना जन जीवन मिशन लौथोक रहे हैं सुपाव मन मखाता ना फुंदुरकली आहान बदा मरु एबा पावखरा ओइना इम्फाल जिरी लंबी बन कौखरे तामेलोंग डिस्ट्रिक्ट की तौसेम सब डिवीजन द पेखलिबा जल जीवन मिशन प्रोजेक्ट की एंगेज तौकिब सिनमी सिंगी फंगफम थोप खुसुमन पिथोक तबगी मयोक्ता था सिगी तारिक अयुक पुंग तरुक तगी मथंग नुमित तांग निपान गी नुंखिल पुंग निपान फावबा तौसेम सब डिवीजन की एरिया दा लेब NH 37 इम्फाल जिरीबम लंबीदा टोटल बन तौरगनि हाइना जल जीवन न्यू डेवलपमेंट बैंक जॉइंट एक्शन कमिटी की सेक्रेटरी एडमिनिस्ट्रेशन कमाइना फोंदोखरे माना मखाताना फोंदोखिबदा वाटर रिसोर्स मिनिस्टर अवांगबुक न्यूमा की खुथांगदा थासिगी कुनगनि टू द मिनिस्टर द मेमोर न पिसिंदुना डिमांड सिंग अदु थबक तो ओंथोकनाबा तक्सिनख्रबसु ngasi फाव थबक तो ओंथोरक्तबदगी बन गी फिरेबस लौरखिबनि बन असिद मेडिकल्स इलेक्ट्रिसिटी वाटर डिपार्टमेंट अमदि लाइनिंग राइसोल ग मरी लाइनबसिंग नि कोमथोकनि हाइकेनसु पाउस द मखातारी मखासा थरक पोइना तो पाउना पाउमै अनि तमथिन फुखिबद सेनब एटी गी मियोइ सिंग एक्शन लौदी हाइन सेनापति द टोटल सदान होख्रे हौखिबो अक्टोबर कुंत्रा का मथुगी अयुक पुंग अहुमलोम ताबद इम्फाल वेस्ट की लमसांग सेनापति डिस्ट्रिक्ट की कोदोम खुलेन विलेज तगी बी हरांगौ ब्लाइसन पाउमै अमसुम लियै खुलेन विलेज तगी तालौ पौबै कौब मियोनिबु अरामबाई टेंगोल यूनिट 15 कांगबुसना तमथिना फु सैखिबा अमसुम मसादा यावबो सेल ओइना लुपा 50,000 समरी गन पॉइंट मुनखिबा थौदोक्तुगी मतंगदा सरकार की माइकैदिगी पुंग निफुगो निपान मनुंगदा सब साब एक्शन लौटकदबनि हाइना नागा पीपल्स ऑर्गेनाइजेशन सेनापति डिस्ट्रिक्ट स्टूडेंट्स एसोसिएशन अमसुम सेनापति डिस्ट्रिक्ट वुमेन्स एसोसिएशन खंगनखिबा अदु थबक ओइना ओंथोक्ति हाइबिगी मयोक्ता ngasiदगी पुंग कुनगा मरीनिगी ओइना टोटल शटडाउन खोंजंग संगसिन बाउख्रे खोंजंग असिगी मनुंगसना सेनापति डिस्ट्रिक्ट फावरगा सलीबा NH2 इम्फाल दिमापुर लंबीगी मफम क्यादा प्रोटेस्टर सिंगना टायर मै थाब यावना लंबी थिंगदुना खोंजंग संगसिन बाउख्रे पानबयाबदी थाउदो अदुगा मरी लैनना एटी गी मैकैरी मियोनी दु नगा इसिल इनाउनी हाइबा सबसाना खंगमदगी करीमत तौखिति अदुबु मखोइबु फुरिबसिंग अदु KCP इबुंगो ngangongi kangbuni hain sengdokrabani loinana thaudo aduga mari leinana manipur police na ngarang KCP gi senjam suras maitei sei kun ngamang apukpa nil kamol kawba miwema fakatkrabani maraksida naga people's organization NPO Senapati district students association amadi Senapati district women's association na November 2 gi nukthil pung mari dagi pung kun ga mari gi total sadam sa thari haina laukthokhi baga loinana Senapati district headquarter dagi makhata na Imphal Dimapur lambi National Highway 129A da posepu gari sing amata Senapati lanthokhtuna Manipur gi mafam amata da sathalaroi haidi Khongjang asi lauktholoduna Naga People's Organization gi maikaidagi Manipur gi Minister Pisin kiba memorna mamada Manipur maite amasung kuki gi marakta thokliba lan asida Naga sing maikai animaktagi puba thang mangamdaba awawa tatana piba madi namduna sel khaibana singba thawong kya leptana sathari Ikoi kuidringai Senapati gi liyai khulen amadi kodong khulen village tagi Naga misam ani
B. Hargao, Blason amasum L. Baino Kawami Anesi, Masada Yorap, Lupalising, Kumfuga Matuga Samri, Munbagaloina, Tamtina Puraga Hatuknaba, Honaramki. Tamtiraba Taudosi, Tokrabagi Matunda, Sienariba Kangluki Civil Society Organization Singi Makedigi, Taudosigi Daita Lauduna, Taishinana Honabagi Mami Amata Udri, Masigi Matakta, Nagamisam Aniesi. Fuba sienariba miyoi masak khanglaba pawbada sienariba kangbuna mara laitabagumna tumina laisingkhre phibam masida naga singna khangduna leiba ngamlaktabadagi tangai fadaba naga miyam gi hak amasum ikai khumnaba ngaknaba senapati district ta santi amasum mara setpa phibam kahendanaba total shutdown gi khongjang asi sangsinmani masiga loidana mapanagi posei puduna lakpa makal khudingmaki gari sing senapati lanthokduna sathalaroi Karigum Tangai for the Pibam Laklabadi, Hausik Sangsiliba Kongang Sidiki Hena Kanma Kongang Sangsilagan Haina, Apun Basirolas in a Fondorakli and so, Paus the Makatana Pali. Makasa Trapoina Topopamna, Nostradamus Amasum Baba, Benga, Aniki Prediksanda, English Singani Kungamanga, Malem, the Akiba Panglaba, Lanzau Toka the Basayuni. Tung the Laka the Bataudoa Tok Sahili Sinkia Mangzong and Haibangamba, Nostradamus Amasum Baba, Bengani, Magna. Mathang say English singani kunga mariasi haibadi kunga mangasi malem masida yamna mang takni oiba lanjau thokadaba sahi ni haina laktholongki say sida malem asida asaubu lan thoktuna amang atakya nangbagi mathakta solar system asigi wangmadagi extra territorials natragana elen singga ahanba thengnaba sahisu oigani haina laktholongki Nostradamus taragaturuk suba century da lairamba maming satlaba Friends, astrologer mani Amaromda, Bulgarians, Lifehouse in Baba Benga, Haidiba Mitang Monopas, Tundu Orakada Vasaikia, listening Nankana Ubangamba Misa Amaoina, Europe, the Asoba Lanjao, my English singing Kungamanga thoktuna, continency sound among Atanangani. Malem miyoi section leiyu haina Fongtonamki. Nostradamus gi mangzong na thokla ba yai haina iramba wadol English singa maga sangaga yangkhaiga mangagi manungdagi English singa ni kunga manga sida Europe ki Malem gi mangta ningai oiba lanjaw mo tholakani hairiba lan sida biological lan phawa yoraktuna mamangda amukta oidri mamong misimina nangani haina lautholamki Hauzik Russia masum Ukraine anigi marak thokliba lan sina maram oiraga Nostradamus amadi Bengani na Laipau Pauram Liba Warol Singasi Sumlakadra Haibigi Tazamanak Lady. Europe ki Hausi Oriba geopolitical Gimukna Basing Yang Nuragasu, Europe the land Swaidana, Paktok Saktorakani Haibasi Miyamna Tazavni, Masigaloina, Brazil the Yamna Sativa, Ishingisa Amathokuna, Leva Asig City Ayama Mount Angani. Isaugi Awaba Marakta, Maigising Pokai Tagdok, Yakshilaktuna, Awaba Kiana Maram Oiraga, Brazil Amasum Akoiba Levaksinda. Kunai roll amasum langak lon asoba seking ama pirakani amaromda English singa magasamapan ga maudraga tarukta taibang pan thadoki baba Bengal gi matung ina English singa ni ga kunga mangada Europe ta asoba lanjaw ama thokani Europe ta thopa lanasi malem gi atai maphamda sanduroktuna sound amang ata nanglabi he nakalamada English singa ni ga kunga manga sida extra territorials kangbuga ahanba oina miyoi bu unaduna Malem masida yamna sinthaningai oiba mikup ama oibi hai matam masi Olympic natragana super bowl singba thorom pangthoklingai manungda extra terrestrial ga thengnaraba yai ki ningsing mayabade Nostradamus na Europe ta Hitler na mapangal kan khalakani haibasi mangjolna laktholangki John F Kennedy hatkani amadi COVID-19 pandemic tholakani haibasi Nostradamus na han lakthokuna leiramlabani Baba Bengal gi mekedigi Sanobol nuclear gi accident thoktuna sauna ma ta thokani Britain gi Princess Diana accident amada sigani 9/11 gi attack sa thagani haibana singbasung mangjong na phongtoramki mamang na tungi khonglei takpa mi ani asina hairama wafam sing loinamak sumki basina maram oiraga kumza English singani ga kunga manga malemda tamthibalan jaw ma thokani haibigi soidana sumgadra haibigi mi paina ba poknari hainisu pausida makhatana sa phongdorakli Makasa tharak poina to papaumna Cristiano Ronaldo na kilometer lising taragumdai cycle thauraga Saudi tamna lakhiba Chinese fan unaduna ningba thongkre
masana pamjaba miyoi ama sungsoi soidana unahodaba yadi haiba asetpa phirep amaga loinana Cristiano Ronaldo gi super fan China digi gong kauba masai sai kunga mari suraba miyoi mana China digi Saudi Arabia phawa cycle thoduna laglaga Cristiano Ronaldo go unakhre Chinese super fan asigi khongsit asi sai sigi March taraga nipani ki khongsan bahuraki Mangna tha tare subna kilometer lising taraga trom cycle thoduna laglaba matung haukipa October 13 da Saudi gi konung Riyadh leiba Alansar Football Club thungki Chinese fan asina Ronaldo unana China digi cycle thoduna lakpa matamda Kazakhstan Georgia Iran amadi Qatar na singbale pak sing fauduna lakhi Ronaldo unahodaba yadi haiba aset phirep amaga loinana gong na cycle thorakpa matam asida tangai padana sada yadaba sinja khaktamak charaga masada awaba khangdaba makhai tha tare sum cycle thorakibani gong na China digi Saudi Arabia phawu cycle thoduna Ronaldo unana lakhi basi sei sigi February thada Ronaldo China da lakani haina toramlaga makhongna sokpadagi maki China khongsat cancel tawkibadudagi tangai fadana gong masama Saudi da lakhibani sanglaba khongsat asigidamak gongna MAH lising khumfugi power bank ani yauna asa athak thongnaba kolik amadi phirol kya yomlaga cycle da haplaga maki khongsat awraki sanglaba khongsat asida sara amagi mamal tangba lebak phauduna lakpa matamda bread khakta sarga matam le lakhi masada yawba translations application mobile yawba du sijinaraga local miyam ga pau phauna pagi thabak sataki khongsat asigi manungsan August thada Armenia phauduna lakpa matamda masada laihaukan nai mayukna badigi wanthaduna hospital da Armenians authority na phakhi adubu laibuk phabadi maku sel amata lauduna lemna lengbiki amaromda October 10 da gongna Riyadh ta thunglaba matung Europe ta sakhiba Ronaldo halakpa ngaiki tha tare sangna Ronaldo unanaba lakhiba gongbu Alansar FC gi staff singna nungsiduna ticket ama lemna piraga Ronaldo na Alansar amasum Al Shabab ani gi markta sanaba gaming hanki tungda Ronaldo masa mangna gonga makut sokna duna madi mak masagi jersey da khujek piduna gongda kusinnarakpa mikup aduda maki manglan mangphaunaki China do Ronaldo asi si lau haina khangnei Instagram da khwaidigi yamna follow tawba si Chinese singni Ronaldo na record oina goal samapan su sanbigi haraw phongbi thoram China da pangthoki Saudi da laktuna Ronaldo unaraba matung asida gongna makhatana Ronaldo gi pokna phamlamdam protocol pawba cycle tongdu satnaba thorang tawba hokren su pausda makhatana phongdorakli Makhasa tharak poina to pawmna China na lewak mapan gi citizen sing visa free entry pikre China na Malem gi lewak mapan gi citizen sing bu visa free entry ge yaba pikre haina pawi source ma gi matungina phongdokli China na free visa entry ge yaba pikre bale pak sing adu gi manungda South Korea lebas su yauri masida makhoi sing adu na China da sanglaga business tourism family visa namadi numit taraga mangani phawgi matam de visa yauduna lebas da lebi yaba piraga na haina lokokre China ki foreign minister ki mekedi ki phongdo kiba November 9 dagi horaga visa free entry ki ayabadu pigani haire lebak sing adudi Slovakia Denmark Iceland Andorra Monaco amadi less than 10 single lebak sing siyari haire lebak sing asigi citizen asin China da business tourism family visa natragana transit ki oina visa yauduna numit taraga mangani ki matam leibi yaragani haire su paus da makhatana phongdorakli duga haujikoi nadi myam paus matang san sinjarage masam myam punna no update naminasi